ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯠꯇꯅꯤ ꯇꯥꯛꯄ ꯄꯥꯔꯛꯅꯤ ꯍꯥꯏꯅ ꯄꯥꯔꯛ ꯑꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯀꯠꯊꯣꯛꯂꯝꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇꯝ ꯑꯃ ꯈꯤꯟꯕ ꯌꯥꯝꯅꯃꯛ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯐꯤꯜꯝ ꯃꯦꯀꯔ ꯑꯔꯤꯕꯝ ꯁ꯭ꯌꯥꯝ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ꯃꯥꯂꯦꯝ ꯆꯅꯨꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜꯒꯤ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯠꯇꯅꯤ ꯎꯠꯄ ꯑꯗꯨꯒꯨꯝꯕ ꯄꯥꯔꯛ ꯑꯃꯅꯤ ꯍꯥꯏꯅ ꯄꯥꯔꯛ ꯑꯁꯤ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒꯤ ꯁꯉꯥꯏ ꯏꯊꯅꯤꯛ ꯄꯥꯔꯛ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯔꯨ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯥꯏ ngasi sanggariba sangai ethnic park ase manipurgi puwarida lengdana lehaurakadaba amani asigumba park ama lamdam asida thamnaba lengakna matam kayagi mamangdagi mangduna lakpa manglan amani manglan ase ngasi di mangfaunare park ase lengaki official amadi maikai asomgi miyamgi matengna oiba ngambani park ase ichamchamba park amanate park asida leiriba tongan ba furup singge puwariga sagonaba yum singase ubada pukning nungsiba fawi amaromda aikoi amatani haibagi wakhalonda tongan ba furup singge puwariga sagonaba yum singasigi mamangda leptuna makalamna leiba ubada nungaibasu fawi thajaba haibasi selna leiba yaba nate thajaba haibasidi amana ama ikai khumnaba utpadagi lakpane akaknaba matam kharada sakiba park asi oinaba hotnabada tongan ba maikai kayadagi mateng kaya ama panglaki haina chief minister na makha takhi Presented to Sri L. Dongal, IPS, Managing Director, Manipur Police Housing Corporation Limited. Please give a round of applause, everyone. Maharaj Kumari Binodinina lamdam asigi kathok lamba sing adu ningsingduna mahaki mitam ama khinba yamnamak mathau tai haina filmmaker Aribam Shyam Sharmana fongdokre wafam ase Maharaj Kumari Binodini gi chahi chama suba mapokumon ka mari leinana pangthokpa thoram amada Aribam Shyam Sharmana fongdokibani Laimarol Khorsdai Kol Laikol na sinduna Yaskol Police Lane da Laiba Manipur Dramatic Union MDU gi hall da pangthokiba thoram aduda filmmaker Aribam Shyam Sharmana amadi Laikol gi President Khetri Mem Subadani yauna masak naiba miyoi kyana President member oina saruk yakhe loinana Laikhidrabi MK Binodini gi maramda saithaba isai kaya saktuna miyamda tahankhe Jinglemnaba pangthokiba thoram aduda chief guest oina saruk yakhiba filmmaker Aribam Shyam Sharmana hai Maharaj Kumari Binodini gi punsida tamjaningai oiba gun kaya marum yauri mahak tongan ba hiram kayada mangjil thana saruk yarambi lamdam asigi luchingbi amani asigumba miyamgi luchingbi ama ningsingba haibasi tangai fadaba amani Laikol na maru oina thodang loduna luchingbi asi ningsingbagi thoram pangthokpasi yamna matam chaba amadi singthaningai oiba amani mahakna lamdam asigi kathok lamba sing adu tungkoina miyamna khanghounabagi wakhalonda mafam chaba ama yenglaga mahaki mitam ama khenba mathau tai asigumba thorang ama paikhathaudrabadi lakadauriba mirolna mahak khangba wagani maramaduna MK Binodini gi mitam ama khinba haibasida Laikol amadi miyamna akhanaba thorang paikhatnaba honabiyu hainasu filmmaker Aribam Shyam Sharmana makhatakhi Kodimoti ki punjal laga papu statue masaba hoy malu statue gali sanai lu pam khandre adu ningchang ba ya memory yu ya ba chahi kaino da ningshin ba hai ba akuni ningshin ni chidi kaw khani akui ju chakrani sanai ben chenlo mi su le ro chakrani lo ni chakhi da ngaptani ayam ju chakre ningshin tudum sikri dam sigi
सिदेन मसी ऐन याम कन्ना ऐना हौदोक जनिंग बसे अदु मसिलित पैसा गिदी खाइना ब खंदी खंदी के दुम सिगे अदु लेरदी मफम अमा तौरगा यूनिवर्सिटी द बोरे अमदा बोरे कई तबु यागी हाइब्रिड सिंथनी खनबियो IGAR South Headquarter की मीटिंग मखादा 10 Sector AR की सोमसाई बटालियन न सिंधुना एंटी ड्रग एब्यूज हाइबा हिरमदा ngarang उखरुल डिस्ट्रिक्ट के टोसोम खुलदा अवेयरनेस प्रोग्राम अमा पांगथोखरे नशा मुक्त भारत अभियान NMBA की मखादा पांगथोपा थौरमदुदा खुल की नहा सिंगा AR की ऑफिशियल सिंगा की मरक्ता इंटरेक्शन की प्रोग्राम अमसु पांगथोके लोइनना AR की ऑफिशियल सिंगना मयाई काबन निशाना मियोइबदा पीरिबा चैथिंग सिंगी मतंग दसु खंगनके खुजा सिंह मयाई काबन निशादगी लापना लेदुना लेबाक असिगी चौखत थौरांगी थबक थौरम सिंगदा सरुक यामिनसि हाइनसु ऑफिशियल सिंगना पुकनिंग थौगतलमखे अवेयरनेस प्रोग्राम असी पांगथोकपगी दमक खुंजा सिंगना AR की ऑफिशियल सिंगबुसु थागतपा फोंदोखे Manipuri Students Federation MSF na All Manipur Schools Transporter Association Amstada ga khutsamnaduna aikhoi mayai kaba drug thadoklasi haina thaba poster campaign ama ngasi hogdokre poster campaign hogdopagi tharamadudha MSF ki drug affairs secretary and prem MSF amadi amstagi maru oiba thomi singsu sarugyakhe campaign aduda mayai kaba drug thadoklasi aikhoi larik ningthina tamsi haina thaba poster sing school given sing da thetke poster campaign aduga mari leinana amstagi president Kennedy na hai Chief Minister N. Birengi Liching Makhada Changsilak Liba War on Drugs campaign ki sarukama oina MSF na Changsilak Liba campaign asi amstana mapung fan sogatli lamdam asigi naharul sing asi ngasidi mayai kaban nisha season nabagi chang wangkhalaktuna khunai asi thaksi kasi leitaba fibam amada lakle masidagi kalhaunaba mipum khuding makna drug ki mayokta thaba thabak paikhatpa matam oire ngasi hogdokliba campaign asi pumna makna mapung fana Honaminasi hainasu mahangna makataki lamdam asida leidiba inkhalaiba angangsingsibu mapung mari phadringeida inda laikangba haiba mawung amada lakpadawna tawre nisha chaba thapasina thasi kasi walakpa sina maram orakanda tungi lakadoriba generation asida achongwa mangjaba ma lakadra haibagi nipaiba ma pawre maram aduna association gi makhada leibiriba members nasu cooperation pibiduna ngasi dagi hobok piba poster campaign asida mapung phaba campaign amo ohenbiduna tungi lumbiren singbu kalhauna ba amutang akhoi mayam chanduna hodaminasi ngasi dagi pangthokadawriba sangai festival yawbala kadawriba VIP amasung VVIP singda thoka ningdaba thodok sing thoktanaba lengakna lokhatpa cheksing thaurangi sarukama oina Imphal West District Police Commando gi team amana Pauna Bazar gi hotel singda thi humbagi thabak chathakre Police agi fangba paw amagi matung inna Imphal West District Police Commando gi team amana ngarang nungthel pung 3 dagi mari fawbada Pauna Bazar da leiba Christina Hotel Blaze Hotel Northern Lodge Hotel Imphal Lodge Hotel Santos Hotel Jehovah Hotel amadi Raj Hotel yauna tongan ba lodging hotel singda changduna thi humbagi thabak chathake Thiumbagi thabak aduga mari leinana hotel sing asida leiramba miyoi sing amamamta oina verify tauke adubu thoidokpa mifa mipundi amata yauki de haina paw asina makhatari tha sigi tang tara mapanda IGAR South Headquarters ki meeting makhada Sangsak Battalion na senduna friendly volleyball match ama Sanakaithel khulda pangthokre haina IGAR na thadorakpa cherolamana hairi IGAR na thadorakpa cherolamana hai volleyball asi battalion asigi akoibada leiriba khunja singa gi marakta afaba mari ama sagatnabagi damakta pangthokpane match adu loshilapada khunja singda Assam Rifles ki maikai dagi volleyball amadi volleyball net sing khutsinake loinana khunja singna AR gi team busu asigumba match ama pangthokpagi damak thagatpa loinana matung tarakbadasu match asi amuk hanna sinbiu haina phongdorakli haina zero lasina makha tarakli None district ki Longmai khul amadi thangnaba khul singda classical swine fever thengna khibaga mari leinana ngarang scientific rearing of pigs haiba hiramda training program ama Longmai part 4 gi Baseland community hall da pangthokre
National Livestock Mission NLM gi mityeng makhada District Veterinary Office Tamenglong na sinduna pangthokiba training program aduda Veterinary Officer Dr. Kakulan Kamaina, Pig Housing and Breeds amasung Dr. Lanchalong Malangmaina, Poultry Farming, Layer and Broiler haibahiramda wangangki. Longmai khulgi longmi humfuromna saruk yaduna pangthokiba training program aduda Scientific Rearing of Pigs da yumfam oiba documentary film amasu utki. Manipur Lengake Directorate of Economic and Statistics na Maitai Mitai Furup ase Scheduled Tribe ki list da yauhan gadabani haibagi matangda yaningba amadi yaningdabagi mot launaba thorang tawkhre. Tha asigi tara Nepal da Directorate asina thopa notification amagi matung inna Azadi ka Amrit Mahotsav ka mari leinana opinion poll ama pangthokadauri. Tha asigi oiba opinion poll gi wahang asi anini ahanba wahang na Maitai Mitai haibasi Scheduled Tribe category natraga list da jangadabani haibasi yaningbra haibasine. Aduga anisuba wahang na mapan lamdagi nga pusilakpa thingba sina aikhogi nga gi pothok hengalakani indigenous nga hena yonba ngamgani haibna khanbra haibasine. Poll asi ngarang November tang 10 dagi December tang 18 fauba pangthokani. Masida lamdam asigi miyamna website www.desmanipur.gov.in da changlaga poll asi sarugyabiu hairi. All Tribal Students Union Manipur Atsumgil Luchingba Singna Ngarang New Delhi da Union Cabinet Minister of Law and Justice Kiran Rijijuga unaduna STDCM na taliba demand asina Manipur gi tribal miyam da singnariba amadi nungnangba fawhaliba asigi matangda takshin khre haina Atsumgi Gerald asina hairi. Delhi ki Krishna Menon Mark ta leiba Union Minister gi official headquarter da unaba aduda Union Minister na Atsumgi timbu taramna okhe amasung wafam masida mamutana khanake. Atsumgi luchingba singna Union Cabinet Minister da memorandum amasu pisin ki haina Atsumgi Gerald asina hairi. Aroibada maroiba pau mohana pizari. Moirang Kunogi Sangai Ethnic Park ase lamdam asida khondaminariba kangrup sing amatani takpa park ni haina park ase sangawagi thoramda Chief Minister N Birena fongdokre. Maharaj Kumari Binodini na lamdam asigi kathok lamba sing adu ningsingduna mahaki mitam ama khinba yamnamak mathau tai haina filmmaker Aribam Shyam Sharmana fongdokre. Matang sida nungthilgi Mami TV News update loijare ahenba pawi damak numidang wairam pung mangagi prime time English news meeting tabiu.